Jacobna nang di sila kadaiba Tona lakbe adro Yaida adasung nang lumalay ba Os just lo Ahoy Jacob su magi bai tu thokre Ton su magi best pa du thoraga ani du chapmina kre Jacob na Aide Rosa lo kini Ahoy lo rase Adomo noeni ga dine mari tor kanu ko Aigonda hai sigay gino Hawbana nangi friend thiday badu na horaga Os Hoy hoy Khara amuk tharuglaga Roger hoy ki get me hada khami Jacob ki horon khongbay makhol tabada Roger na mathaktagi Bye amdu changlo Jacob na Hoy bye Ton lo changorse Ton na Os ay garan bagi taleba Swai na tumta fajideba lo changorse Os amu khatna ba horakani ne Ayaw isidi horoise lo Ton tandi tanbani adubu nugsibana harbani na yadaba ngamdre changminarei Memana Jacob lao lao Ahima college ki namanabira Jacob na Oh mama Memana Mema jango sango Madi chaksa dribani Noi anibu charaglabo Ton wakalda Chadri hazinge Aduga khai ki bakhange Mama aidi charaktriye Memana Ahima lao lao Hau bahau taba krakhasamina koko Ay mama Aisu tenglena charakter bane Jacob ngai wakalda Us Masinu pisisu Hui gongdonga kumaina chaksamina doino Memana Bungo Nang marup sisu chaksaraktu haye Lao lao krakhasamina ro Roger di Jacob oirabu ningdana Hoy mama Puna tiramo Hoy hoy Jacob na Asi haraga puna noi Ton nakfetawi Memana Bema lao Jacob lao ko Ton na Ay mama Jacob na Mama ay di sari iharni Oh pare pare Ton kitchen na sangkri Roger su dress up loraga kumthar Bye lao dana Jacob nakfetaw na Ay na di ay di sari kanano rokira Kuksauro hangdrasu Hoy hoy Roger kitchen da fatchang lakpada dining table duda ton famlaga leirambatuda khamprek khangi logdrobia nangoire Memana Hey kaino ne masibo adugumba wahi wata dubu marup tainebro Roger noksinei Mama nuksibane laknabani ba nuksibane masinu pise mamai se siktatke Adu haraga mamai du si Tonna Ayo as hingjabo nangsti Asi haraga makutuda kuchina khotli Roger na Ayo Mama ay sakti Nangbu punna thiyu haidai ne pullabani ne Tonna Bhai sida dum chapinarase kedorage Roger na Os Hoy hoy Othoragladi sawede ay di khara ogale Nangondaki ay nihera ogale Law osinminarase Memana yerumga hubiraga anidu sugenging neda kay chaminari Roger wakalda Shonodi fusana chubajani Kuilay ni sarapa nupina shiba Ton su wakalda Ay ni Jacob pamise Masi huisi na maram oiraga Jacob koy neva pangloy dori Aduna sisu ay na rasu lohina deyade Bhai jasilo ay di chakse kaya kuidadeba Achoy pa ni hele Memana Chok chok mama hapirake
ꯑꯆꯣꯏꯄ ꯌꯥꯝꯅ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ ꯌꯥꯔꯤꯈꯩ ꯆꯥꯛ ꯑꯣꯏꯅꯅꯦ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯕꯅ ꯐꯕꯅꯤꯀꯣ ꯔꯣꯖꯔ ꯋꯥꯈꯜꯗ ꯑꯕꯦꯝꯒ ꯑꯣꯏꯔꯗꯤ ꯄꯨꯛ ꯊꯜꯂꯗꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯒ ꯆꯥꯕꯁꯤꯗꯤꯕ ꯄꯨꯛꯀ ꯊꯜꯂꯨ ꯌꯥꯗ꯭ꯔꯦ ꯇꯣꯟꯁꯨ ꯋꯥꯈꯜꯗ ꯃꯍꯤ ꯅꯥꯀꯟꯗꯒꯤ ꯌꯦꯔꯨꯝꯁꯦ ꯆꯥꯊꯣꯛꯀꯦ ꯔꯣꯖꯔꯒꯤ ꯅꯥꯀꯟꯗꯒꯤ ꯌꯦꯔꯨꯝꯗꯨ ꯇꯣꯟꯅ ꯇꯥꯞ ꯂꯧꯔꯒ ꯍꯨꯛꯆꯤꯟꯈꯤ ꯔꯣꯖꯔ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ ꯇꯣꯟ ꯀꯩꯃꯇ ꯊꯧꯁꯥꯗꯈꯩ ꯂꯩ ꯔꯣꯖꯔ ꯄ꯭ꯂꯦꯠꯇꯒꯤ ꯌꯦꯔꯨꯝ ꯃꯆꯦꯠ ꯑꯃꯃꯨꯛ ꯂꯧꯔꯒ ꯅꯥꯀꯟꯗ ꯊꯝꯃꯤ ꯇꯣꯟꯅ ꯂꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯔꯅ ꯁꯠ ꯂꯥꯎꯅ ꯍꯨꯛꯆꯤꯟꯈꯤ ꯔꯣꯖꯔꯁꯨ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯑꯅꯤꯗꯨ ꯊꯣꯔꯛꯏ ꯖꯦꯀꯣꯕꯇꯤ ꯑꯅꯤꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯁꯨ ꯁꯣꯔ ꯊꯤꯡꯕ ꯃꯈꯩ ꯈꯥꯡꯂꯤꯕꯅꯤ ꯔꯣꯖꯔꯅ ꯃꯥ ꯆꯠꯂꯨꯈꯤꯒꯦ ꯃꯦꯝꯃꯅ ꯉꯥꯏꯈꯣꯅꯦ ꯃꯅꯝ ꯅꯝꯈꯤꯒꯦ ꯑꯁ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯃꯦꯝꯃꯅ ꯃꯆꯥꯎꯕ ꯃꯅꯝ ꯅꯝꯕꯤꯔꯦ ꯖꯣꯖꯣ ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯊꯧꯀꯣ ꯇꯣꯟꯅ ꯔꯣꯖꯔ ꯅꯪ ꯖꯦꯀꯣꯕꯀꯤ ꯕꯥꯏꯛꯇꯨ ꯊꯧꯔꯣ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯖꯦꯀꯣꯕ ꯅꯪꯅ ꯊꯧꯔꯣ ꯔꯣꯖꯔꯅ ꯅꯪꯅ ꯈꯣꯡꯅ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯇꯣꯟ ꯃꯔꯩꯒ ꯀꯣꯜꯂꯒ ꯑꯩꯅꯅꯦ ꯖꯦꯀꯣꯕꯀꯤ ꯃꯅꯤꯡꯗ ꯇꯣꯡꯗꯣꯏꯕ ꯖꯦꯀꯣꯕꯅ ꯑꯁ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯄꯨꯡꯁꯤ ꯊꯦꯡꯉꯤ ꯖꯦꯀꯣꯕꯀꯤ ꯕꯥꯏꯛꯇꯨ ꯔꯣꯖꯔꯅ ꯊꯧꯔꯦ ꯇꯣꯟꯒꯤ ꯕꯦꯁꯄꯥꯗꯨꯅ ꯖꯦꯀꯣꯕꯅ ꯊꯧꯔꯦ ꯇꯣꯟꯁꯨ ꯖꯦꯀꯣꯕꯀꯤ ꯃꯅꯤꯡꯗ ꯇꯣꯡꯂꯦ ꯈꯔ ꯊꯧꯕ ꯍꯧꯔꯛꯂꯒ ꯖꯦꯀꯣꯕꯀꯤ ꯈ꯭ꯋꯥꯡꯗ ꯇꯣꯟꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯞꯅ ꯄꯥꯏꯔꯛꯏ ꯖꯦꯀꯣꯕꯅ ꯑꯣꯏꯃ ꯇꯣꯟꯅ ꯀꯩꯅꯣ ꯁꯣꯛꯄꯒ ꯌꯥꯗ꯭ꯔꯣ ꯌꯥꯏꯗ ꯁꯨꯝ ꯀꯩꯗꯧꯔꯒꯦ ꯍꯩꯅꯗꯕ ꯍꯥꯏꯕꯗꯤ ꯏꯁꯥꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ ꯑꯗꯨꯗꯤ ꯈꯔ ꯀꯟꯅ ꯀꯣꯜꯂꯛꯑꯣ ꯍꯥꯏꯔꯣ ꯖꯦꯀꯣꯕ ꯍꯨꯃꯥꯡ ꯀꯥꯡꯉꯛꯏ ꯅꯠꯇꯦ ꯑꯗꯨ ꯌꯥꯔꯦ ꯔꯣꯖꯔꯅ ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯅ ꯑꯣꯏꯅ ꯅꯨꯄꯥꯁꯦ ꯏꯖꯠ ꯃꯥꯡꯍꯟꯗꯧꯔꯦ ꯎꯕꯗ ꯄꯦꯜꯂꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯇꯣꯟꯅ ꯖꯦꯀꯣꯕ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯒꯤꯅꯦ ꯇꯝꯂꯝꯗ꯭ꯔꯦ ꯀꯩꯗꯧꯕꯩ ꯄꯥꯝꯂꯣꯏꯅꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯁꯦꯕ ꯑꯩ ꯅꯪꯒ ꯀꯣꯏꯅꯕ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯄꯥꯝꯖꯔꯤꯕ ꯉꯥꯎꯖꯔꯤꯕꯁꯦ ꯅꯪꯅ ꯀꯩꯝꯇ ꯈꯪꯖꯤꯟꯅꯗ꯭ꯔꯤꯁꯤꯕꯣ ꯖꯦꯀꯣꯕꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯁꯤꯃꯤꯟꯅꯕ ꯇꯥꯔꯦ ꯅꯪ ꯀꯩ ꯅꯤꯡꯁꯥ ꯆꯥꯔꯛꯀꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯑꯩ ꯆꯣꯡꯗꯧꯔꯥ ꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯕ ꯅꯃꯥꯡꯗ ꯁꯤꯈ꯭ꯔꯣꯔꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯁ ꯅꯪꯁꯤꯗꯤ ꯆꯣꯡꯊꯔꯒꯦ ꯑꯁ ꯖꯦꯀꯣꯕ ꯄꯥꯈꯠꯃꯟꯗꯅ ꯇꯣꯟꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯒꯥꯔꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯧꯏ ꯇꯣꯟ ꯂꯣꯟꯅ ꯅꯣꯛꯆꯩ ꯖꯦꯀꯣꯕꯅ ꯖꯥꯠ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨ ꯃꯤꯍꯨꯜ ꯁꯨꯗꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯣꯕ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯁꯦ ꯍꯣꯏ ꯃꯦꯗꯝꯕꯣ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯑꯗꯨꯅꯦꯕ ꯇꯣꯟ ꯖꯦꯀꯣꯕꯇ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯖꯦꯀꯣꯕꯇꯤ ꯍꯨꯃꯥꯡ ꯀꯥꯡꯕꯅ ꯂꯣꯏꯔꯦ ꯃꯅꯤꯡꯗꯒꯤ ꯍꯦꯔꯣ ꯑꯃꯗꯨ ꯎꯕꯗ ꯋꯥꯔꯛꯇꯅ ꯀꯟꯅ ꯊꯧꯒꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯈꯩ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ ꯀꯣꯂꯦꯖ ꯌꯧꯕꯒ ꯃꯌꯥꯝꯗꯨ ꯇꯣꯟ ꯖꯦꯀꯣꯕꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯇꯣꯟꯗꯤ ꯊꯑꯣꯏꯅ ꯑꯦꯛꯇꯤꯡꯒ ꯍꯦꯟꯖꯤꯜꯂꯤ ꯇꯣꯟꯅ ꯃꯌꯥꯝꯅ ꯀꯂꯛꯅꯩꯁꯦ ꯎꯗ꯭ꯔꯣ ꯖꯦꯀꯣꯕꯅ ꯀꯣꯂꯦꯖꯁꯤꯗꯗꯤ ꯀꯔꯟ ꯇꯧꯒꯅꯨ ꯏꯀꯥꯏꯖꯩꯕ ꯀꯩꯅꯣ ꯂꯣꯟꯅ ꯀꯣꯏꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯐꯣꯡꯅ ꯀꯣꯏꯅꯕ ꯄꯥꯝꯃꯦ ꯑꯁ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯅ ꯃꯤꯠ ꯅꯥꯕ ꯊꯕꯛꯇꯤ ꯇꯧꯅꯔꯣꯏꯁꯦ ꯍꯥꯏꯕꯅꯦ ꯃꯋꯥ ꯂꯧꯗꯦꯗ ꯑꯝꯇ ꯂꯥꯎ ꯅꯨꯡꯁꯤꯕ ꯆꯪꯉꯁꯤ ꯖꯦꯀꯣꯕ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯇꯣꯟꯅ ꯀꯩꯅꯣ ꯔꯣꯖꯔ ꯅꯃꯤꯠꯀ ꯄꯩꯅ ꯌꯦꯡꯂꯛꯏꯗꯤ
Rogerna Kaino Yangadro Yam Sanava Noenise Adha Lao Mora the Pambiro Mayamdu Wawano E Jacobna Kaigino Gariga Bike Tawituna Rogerna Ras Lila Yamado Waraba Os Tona Honey Orenan Kibadasu Jaminesico Pinky Sony Priya Jan Honey Heba Rogerna Yam wine and dear Hey Nupapavia Phobia Tona Nang Supabira Chaloda Saida Tona Itamam Masidi Rogerga Bukam Amatada Jakasaminare Injaniam Howie by Higatorgane Gori Haying Su Jaminase Rogerna Nangamta Laying Jagi Achangba Silkai Nanai Luini Putuk Jagi Aigi Tamoigi Doctor Ne Nangi Best Friend Se Mahanabu Yang Leti Cancer Narsu Fado Male Rogerna Ikai Kandavai Hidalite Walore Jacobna Yarse Tumin Tumileo Exam Quito Consider what you are Adutoxi Rogerna Tu Uredana Dupanapambidavia Tona Pamgira Pamwira ID Jacob the Lanina Kadi Lane Sarpon Nambo Tilai Kumbiki Dar Hakat Chibanelori Nangubada Nasai Chaksamina Bedeti Hagazudra Hisa Adudasu Hagajina Pinkina Bye Kaino Awi Kino any Chakasamina Pro Rogerna Jamina de Toxinini Tona Jacob Asing Bahiro Jacob na Jamine Tu Rogerna Oh Nangdi Oiredana Adha Mora So sad Yam Chino Bidie Tona mo Don't worry boy Nangsu Oirekiniko Jacob na Adune Ye bye Suikibane Mayamdu Jacob Rogergi Mataududa Pena Noxay Ojaduna Higalidako Noi Classina Mahelehe Tona Sir Study to Chapaki Orisana Mane Oh Quirak Trene Kanakana Chatoria Noi Classna number Chatomale Oi sir Atopa subject Manadaba Mangamutang Yauni Bot Kakiba Candidate Nina Haptradi Hazadraba Hoi hoi, Nangri Secretary Nina Phone Silo. Hoi sir. Ngehak wari watai toraga classu matang hokre. Class of labor matamni tona. Hani matangi memdu yamhainade chakrasira. Rogerna Yamwai Hani Gaina Jacobadunko Viadro. Natura Say Aigi best friend best friend Nang gumbi kuhendo nate Tona Adu ergana nangoina tana dana kuira Matam lirisidia Jacob karimata haram debida back to Paraga Thokre Anidu Sutaner Rogerna Bye Maikuo Tona Jacob Saukinoba Jacob amuk chaplepi Yam taning di no enise Kaino navani ki wathise Anima punsigi kauna roshira Roger su ton su tumin lay Jacob na Angang masagi tepta Parsu patrasu jay kun sui bangaktane Nangsu nupi already krakra ikai bakhango Officially do kaigino Nangsu nupa already lemba krakratamo Nupiga chagat onsinaido ikaidra Rogerna Os ikai ha Ton mamaidu ngamtak tawragalay Kay matahiram dabi prapap chatkre Anima yinglagalay hawi Jacob na Nungay brasa Nupini na kaplamani Rogerna Ish Madang say bitaw na
ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯊꯦꯡꯕꯁꯨ ꯀꯩꯅꯣ? ꯔꯣꯖꯔꯁꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ. ꯖꯦꯀꯣꯕ ꯔꯣꯖꯔꯅ ꯆꯠꯈꯤꯕꯗꯨ ꯇꯥꯟꯅꯔꯛꯏ. ꯖꯦꯀꯣꯕꯅ ꯔꯥꯁꯤꯀꯥꯡ ꯉꯥꯏꯈꯣꯅꯦ. ꯔꯣꯖꯔꯁꯨ ꯃꯔꯨꯝ ꯁꯣꯜꯂꯤ. ꯀꯣꯏꯐꯥꯎ ꯀꯣꯏꯅꯗꯦ, ꯑꯙꯥ ꯃꯣꯔꯥ ꯍꯦꯛ ꯆꯨꯔꯗꯅ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯔꯤꯌꯦ. ꯑꯗꯨꯏꯗꯤ ꯀꯩꯗꯧꯕꯩ ꯆꯣꯏꯔꯤꯅꯣ? ꯖꯦꯀꯣꯕꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯅꯤꯃꯛ ꯋꯥꯔꯛꯄꯅꯤ, ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯤꯌꯦ. ꯍꯣ ꯑꯩꯕꯨꯗꯤ ꯈꯪꯉꯦ, ꯑꯁꯤꯗꯤ ꯀꯣꯛ ꯆꯥꯛꯄꯅꯤꯅ ꯑꯁ꯭ꯋꯥꯏꯗ ꯇꯤꯡ ꯂꯩꯖꯔꯝꯖꯅꯤ. ꯑꯁ ꯂꯥꯎ ꯇꯥꯅꯧꯁꯦ. ꯏꯁ ꯄꯥꯝꯗꯤ ꯄꯥꯝꯃꯤ ꯃꯥꯜꯂꯦꯅꯦ. ꯄꯥꯝꯕ ꯄꯥꯝꯗꯕꯒꯤ ꯅꯠꯇꯤꯌꯦ, ꯅꯨꯡꯉꯥꯏꯇꯦꯅꯦ, ꯅꯨꯄꯤꯅꯤꯅ ꯏꯀꯥꯏꯔꯝꯅꯤ. ꯑꯩꯁꯨ ꯏ ꯀꯥꯔꯛꯄ ꯅꯣꯏꯅꯤꯃ. ꯑꯅꯤꯗꯨ ꯕꯥꯏꯛ ꯊꯧꯔꯒ ꯊꯣꯔꯛꯄꯗ ꯇꯣꯟ ꯎꯕ ꯐꯪꯗ꯭ꯔꯦ. ꯖꯦꯀꯣꯕꯅ ꯀꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ? ꯔꯣꯖꯔꯅ ꯈꯔ ꯀꯟꯅ ꯊꯧꯔꯒ ꯌꯦꯡꯉꯨꯁꯦ. ꯑꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯑꯕꯣ? ꯑꯩ ꯀꯩꯁꯨ ꯃꯥ ꯅꯨꯡꯁꯤꯗꯕꯒꯤ ꯃꯔꯩ ꯌꯦꯠꯅꯕ ꯅꯠꯇꯦ. ꯁꯨꯝ ꯊꯥꯏꯅꯗꯒꯤ ꯌꯦꯟꯅꯔꯛꯄꯒꯤ ꯕꯤꯠꯅꯦ ꯑꯩꯁꯨ. ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯝꯃꯛꯑꯔꯣꯏ. ꯖꯦꯀꯣꯕꯅ ꯌꯥꯝ ꯈꯠꯄ ꯅꯨꯄꯤꯗꯤ ꯅꯠꯇꯦ. ꯈꯔ ꯃꯉꯥꯎ ꯊꯤꯕꯗꯨꯗ ꯃꯌꯥꯝꯅꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯔꯝꯅꯤ. ꯔꯣꯖꯔꯅ ꯑꯃꯨꯛ ꯃꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦꯗ, ꯃꯥꯒꯤ ꯃꯔꯩ ꯃꯆꯤꯟ ꯀꯟꯕꯗꯨꯗꯅꯦ ꯁꯨꯝ ꯑꯩꯁꯨ ꯈꯥꯏꯔꯤꯕꯅꯤꯗ. ꯍꯣꯏ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠꯄꯨꯗꯤ ꯌꯥꯎꯋꯦ. ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯇꯣꯟ ꯊꯤꯕ ꯐꯪꯗ꯭ꯔꯦ. ꯇꯣꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯦ. ꯑꯗꯨꯕꯨ ꯃꯌꯨꯝꯗꯤ ꯗꯥꯏꯔꯦꯛ ꯈꯪꯗꯕꯅꯤꯅ ꯅꯥꯀꯟ ꯑꯃꯗ ꯕꯥꯏꯛꯇꯨ ꯈꯥꯝꯃꯤ. ꯁꯣꯝꯗ ꯇꯣꯟꯗꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯈ꯭ꯔꯕꯅꯤꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯕꯅꯤ. ꯍꯣꯏ ꯃꯥꯏꯀꯩ ꯑꯃꯇ ꯍꯥꯏꯗꯈꯩ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ. ꯃꯇꯧꯗꯨ ꯎꯍꯧꯕ ꯃꯃꯥ ꯔꯤꯇꯥꯗꯤ ꯄꯥꯈꯠꯆꯔꯝꯃꯤ. ꯔꯤꯇꯥꯅ ꯇꯣꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯣꯟꯅ ꯀꯩꯗꯧꯔꯒꯦ? ꯁꯦ ꯊꯣꯡꯁꯦ ꯀꯔꯤꯒꯤ ꯂꯣꯜꯂꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ. ꯑꯣ ꯐꯔꯦ. ꯃꯃꯥ ꯆꯠꯈꯤꯕꯒ ꯇꯣꯟ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯄꯨꯊꯣꯔꯛꯏ. ꯂꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯄꯦꯟꯅ ꯀꯞꯆꯩ. ꯂꯤ, ꯅꯪꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯏꯇꯣꯝꯇ ꯁꯪꯁꯥꯔꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯤ. ꯅꯪꯒꯤ ꯅꯁꯛ ꯎꯔꯛꯇꯕ ꯆꯍꯤ 3 ꯁꯨꯈ꯭ꯔꯦ. ꯇꯣꯟ ꯍꯤꯛ ꯂꯥꯎꯈꯩ ꯀꯞꯆꯩ. ꯆꯠꯈꯤꯕ ꯁꯥꯖꯤꯟꯅꯕ ꯃꯃꯥꯗꯨꯁꯨ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ. ꯂꯤ ꯇꯣꯟꯒ ꯀ꯭ꯂꯥꯁ 8ꯇꯒꯤ ꯈꯪꯅꯔꯛꯄꯅꯤ. 12 ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯂꯨꯔꯒ ꯇꯣꯟꯕꯨ ꯃꯌꯨꯝꯗ ꯊꯅꯝꯃꯒ ꯍꯟꯈꯤꯕꯗ ꯇꯇꯥꯅ ꯊꯣꯝꯗꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ. ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯇꯣꯟ ꯇꯞꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯧꯔꯛꯈꯤ. ꯆꯍꯤ 2 ꯃꯌꯥꯗꯤ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯦ. ꯆꯍꯤ 2 ꯃꯍꯩ ꯇꯝꯗꯕꯤ ꯂꯩꯔꯛꯄꯗꯨꯅ ꯃꯕꯨꯡ ꯑꯦꯂꯦꯛꯁꯅ ꯅꯝꯗꯅ DMꯗ ꯃꯆꯟꯕꯨ ꯃꯍꯩ ꯇꯝꯅꯅꯕ ꯍꯥꯏꯈꯤ. ꯑꯗꯨꯗꯁꯨ ꯌꯥꯈꯤꯗꯦ. ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯅ ꯀꯣꯂꯦꯖ ꯅꯝꯗꯅ ꯊꯤꯟꯕ ꯅꯨꯃꯤꯠꯇ ꯖꯦꯀꯣꯕ ꯎꯖꯈꯤ. ꯂꯩꯈꯤꯗ꯭ꯔꯕ ꯂꯤꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯖꯕꯗꯨꯗ ꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ. ꯑꯗꯒꯤ ꯀꯣꯂꯦꯖ ꯀꯥꯔꯒ ꯖꯦꯀꯣꯕꯄꯨ ꯇꯥꯟꯅꯕ ꯍꯧꯈꯤ. ꯍꯟꯕꯕꯨꯗꯤ ꯇꯣꯟꯅ ꯆꯍꯤ 2 ꯃꯌꯥ ꯖꯦꯀꯣꯕꯇꯒꯤ ꯍꯜꯂꯤ. ꯁꯛ ꯃꯥꯟꯅꯕ ꯈꯛꯇ ꯅꯠꯇꯅ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯂꯦꯝꯕ, ꯃꯤꯔꯛ ꯇꯤꯟꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯃꯇꯧꯗꯨ ꯎꯔꯨꯔꯒ ꯇꯣꯟ ꯖꯦꯀꯣꯕꯄꯨ ꯂꯤꯅꯤ ꯈꯟꯖꯈꯤ. ꯑꯗꯨꯕꯨ ꯖꯦꯀꯣꯕꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯂꯨꯗꯦ. ꯅꯨꯄꯤꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯕ ꯅꯨꯄꯥ ꯅꯠꯇꯕꯅꯤꯅ ꯇꯣꯟꯕꯨ ꯀꯩꯁꯨ ꯊꯧꯁꯥꯔꯨꯗꯦ. ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯗꯨꯝ ꯈꯟꯖꯩ. ꯍꯦꯔꯣ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ. ꯔꯣꯖꯔꯅ ꯚꯥꯏ ꯍꯜꯂꯁꯤꯔꯥ? ꯖꯦꯀꯣꯕ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯇꯦ. ꯍꯣꯏ ꯍꯜꯂꯁꯤ. ꯑꯅꯤꯗꯨ ꯍꯜꯂꯛꯃꯤꯟꯅꯔꯦ. ꯖꯦꯀꯣꯕꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯦ ꯔꯣꯁꯅꯤ ꯅꯨꯄꯥ ꯑꯃꯒ ꯀꯥꯔꯗ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯦ. ꯖꯦꯀꯣꯕ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯥꯔꯒ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯆꯪꯂꯛꯏ. ꯀꯟꯇꯛꯅ ꯃꯃꯥ. ꯁꯨꯅꯤꯇꯥꯅ ꯊꯣꯏꯕ,
ꯆꯥꯍꯜꯂꯛꯑꯕꯣ? ꯖꯦꯀꯣꯕꯅ ꯍꯧꯖꯤꯛ ꯄꯨꯡ 4 ꯍꯦꯜꯂꯀꯥꯟꯁꯤꯗ ꯆꯦ ꯆꯥꯅ ꯆꯠꯈꯤꯗꯣ ꯀꯥꯏꯗꯅꯣ? ꯑꯩꯃ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯨꯝꯅ ꯁꯨꯝ ꯆꯥ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯅꯤꯗ ꯕꯣꯔꯥ ꯆꯥꯎꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯔꯦ ꯇꯥꯏꯟꯗꯦ ꯅꯆꯤꯟ ꯊꯤꯔꯅꯣ ꯍꯅꯨꯊꯪꯗ ꯅꯒꯨꯠ ꯂꯣꯏ ꯈꯪꯉꯦ꯫ ꯔꯟꯕꯤꯔꯁꯨ ꯍꯜꯂꯛꯏ꯫ ꯀꯩꯗꯧꯅꯔꯦ? ꯖꯦꯀꯣꯕꯅ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯅꯨꯄꯤꯅ ꯀꯥꯎꯔꯕꯣ? ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯍꯣꯏ ꯅꯆꯥꯅꯨꯄꯥꯅ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯁ ꯃꯣꯏꯕ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯔꯕꯁꯤꯕꯨ ꯃꯆꯦꯆꯥꯗꯨ ꯃꯔꯨꯞꯁꯤꯡꯒꯅꯦ ꯕꯣꯔꯥ ꯆꯥꯕ ꯆꯠꯈꯤꯕꯒꯤꯅꯤ꯫ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯇ꯭ꯔꯤꯕꯩꯅꯤ꯫ ꯑꯗꯨꯅꯤ ꯃꯥꯅꯕꯨ ꯍꯦꯟꯗꯣꯔꯤꯕꯅꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄ꯫ ꯑꯗꯣ ꯃꯈꯥ ꯇꯥꯎꯔꯅꯨꯀꯣ ꯃꯤꯍꯨꯜ ꯃꯇꯥꯁꯤꯒ ꯄꯣꯠ ꯆꯩ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦꯀꯣ ꯌꯦꯡꯈꯥꯏꯕꯗ꯫ ꯑꯣ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯔꯣꯏꯌꯦ ꯑꯩꯅ ꯍꯦꯟꯅ ꯇꯟꯖꯩ꯫ ꯖꯦꯀꯣꯕ ꯃꯥꯒꯤ ꯀꯥꯗ ꯈꯨ ꯀꯥꯝꯃꯤ꯫ ꯀꯣꯏꯅꯔꯁꯤꯔꯅꯦ? ꯑꯩꯉꯣꯟꯗ ꯀꯣꯟꯁꯨ ꯀꯣꯟꯕꯤꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯉꯥꯡꯂꯨꯕꯒꯤ ꯄꯩꯗꯅꯒ ꯇꯧꯔꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯀꯣꯜꯂꯨꯔꯗꯤ ꯏꯖꯠ ꯇꯥꯕꯤ ꯇꯥꯜꯂꯛꯀꯅꯤꯅꯦ꯫ ꯈꯪꯅꯤꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯏꯖꯠ ꯂꯩ꯫ ꯃꯥꯅ ꯉꯁꯥꯏ ꯀꯣꯜꯂꯛꯄꯗꯣ ꯂꯝꯕꯤ ꯆꯠꯄ ꯃꯤꯗꯤ ꯂꯣꯏ ꯎꯔꯝꯅꯤ꯫ ꯑꯩ ꯏꯖꯠꯀ ꯃꯥꯡꯕ ꯌꯥꯄꯣꯟꯇꯦ꯫ ꯅꯪ ꯀꯣꯏꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯁꯔꯂꯥ꯫ ꯁꯥꯎꯔꯤꯔꯥ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯑꯣꯏꯅꯔꯤꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ꯫ ꯖꯦꯀꯣꯕ ꯏꯁꯧ ꯂꯥꯡꯉꯤ꯫ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯔꯟꯕꯤꯔꯅ ꯊꯣꯏꯕ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯕꯥꯕꯨꯡ꯫ ꯖꯦꯀꯣꯕꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯄꯗ ꯑꯃꯗꯤ ꯕꯣꯔꯥ ꯆꯥꯕꯗ ꯄꯨꯛ ꯊꯜꯂꯖꯥꯠꯂꯣ? ꯔꯣꯁꯅꯤꯅ ꯑꯍꯣ ꯆꯦꯟꯈ꯭ꯔꯦ꯫ ꯏ ꯃꯃꯥ ꯅꯪꯕꯨ ꯃꯔꯨꯞꯁꯤꯡꯒ ꯕꯣꯔꯥ ꯆꯥꯕꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯁꯨꯅꯤꯇꯥꯅ ꯑꯍꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯆꯦ ꯑꯅꯤꯁꯦ ꯆꯦꯟꯖꯈ꯭ꯔꯁꯅꯨ꯫ ꯖꯦꯀꯣꯕꯅ ꯕꯥꯂꯣꯍꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯩ ꯊꯕꯛ ꯁꯨꯔꯨꯗꯣꯏꯅꯣ? ꯍꯣꯅꯦ ꯂꯣꯏꯅ ꯍꯩꯕꯅꯤ ꯁꯤꯗ ꯁꯨꯝ ꯀꯦꯖꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ꯫ ꯃꯃꯥ ꯊꯕꯛ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯍꯩꯕ ꯌꯥꯏ ꯑꯗ ꯃꯆꯨ ꯇꯥꯕ ꯃꯇꯥꯡ ꯃꯇꯝ ꯈꯪꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯆꯥꯛ ꯑꯦꯟꯖꯥꯡ ꯐꯖꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯕ, ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯅꯗꯕ, ꯃꯇꯥꯡ ꯃꯇꯝ ꯈꯪꯕ, ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯗꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯒꯨꯟꯗꯨꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯆꯦꯟꯕ꯭ꯔꯣ? ꯔꯣꯁꯅꯤꯅ ꯌꯥꯝ ꯍꯩꯕꯤꯔꯦꯗ꯫ ꯔꯟꯕꯤꯔꯅ ꯌꯥꯔꯦ ꯆꯥꯗꯧꯕ ꯆꯥꯔꯣ ꯋꯥꯒꯦꯔ ꯅꯨꯡꯉꯥꯏꯒꯦꯔ ꯃꯁꯥꯅ ꯌꯥꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯖꯦꯀꯣꯕꯅ ꯍꯣ ꯋꯥꯗꯣꯏꯁꯦ ꯅꯆꯥꯅꯨꯄꯤꯗꯨ ꯅꯠꯇꯤꯌꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯅꯦ ꯋꯥꯗꯣꯏꯁꯦ꯫ ꯏꯕꯥꯏꯗꯨ ꯄꯥꯕꯨꯡꯒꯨꯝꯕ ꯑꯣꯏꯔꯝꯂꯗꯤ ꯐꯩ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯊꯥ ꯐꯥꯔꯣꯏ ꯍꯥꯏꯖꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯈꯔ ꯆꯥꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯅ ꯊꯣꯏꯕ ꯆꯥꯛꯁꯤꯗꯗꯤ ꯆꯥꯈꯣꯗꯅ ꯅꯪꯕꯣ꯫ ꯖꯦꯀꯣꯕꯅ ꯑꯣꯛꯆꯔꯦ ꯂꯝꯀꯦꯠ ꯂꯝꯍꯩꯕꯤ ꯄꯣꯛꯄꯤ ꯄꯂꯦꯝ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛꯅꯦꯁꯨ ꯈꯪꯗꯦ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯍꯟꯗꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯁꯤꯃꯨꯡꯁꯦ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯒꯅꯦ ꯑꯙꯥ ꯃꯣꯔꯥ ꯆꯨꯒꯦ ꯈꯪꯅꯦꯕ꯫